Kangpopi district ki Kojim amasung Kotlen marakta Sakkhangdaba Singna ambush tawrakpada thadau search leader yauna Meeoi mari sire haidi. Kangpopi da ambush tawduna mi hatpagi Kangpopi da thadau Singna Twrakpada Shutdown Twkhre. Modi na thawri na sinasi haidabasu BJP ki lusingba singge convoy da karyankhai hena sinari. Ambush matung Kuki Singna konsa khungi khunja kun mathoi hosta jas oina phajingkhre. Ngasi ki Kangpopi district da thokiba ambush da sokpa sing CM Khemsan Home Minister Govinda Sonthawjam Deputy CM Losidi khoni yengsinkhre. Manipuri classical dance amasung rasila ki maming salaba saktak loy ama oiramba Padma Sri Laisang Them Ningon Kheti mayum ongbi Thaurani Sabi Devi Lekhidre rest in peace. Myanmar da monoi kuki khun mai thakre India ga mailane de haina police na sengdorokli. Governor Eke Balana misahago na duna Manipur gi security gi phibam singkum na khanakhre. ZUM na ngasi ge ambusa du moina tawbuna te haina sengdorokli. Ngasi ayu Kojim amadi Kolen ani gi lona bada thokiba thawdo du gi matangda Saikun Kendra gi MLA Kimnyo Hangsing na kantiam torokli. Home Minister Govindas na external aggression ate haibo afam sengdorok na ba TNN na demand Twkhre. Kangpopi district ki ambush aram bai tengon ga mailane de yumthong khuding de smart prepaid meter panbata na transformer khudimak BD meter palagani Chandramani.